Chochampurda khoi maitei gi yum mai thaba matamda vom na ba tawraga pokai laga viral uri duni adu mai thaba matamda pokai ba matamda leiriba mafam dugi DC SP myam do tumina yenga leiriba kari gino makoi action kari no akoi India manung akoi country manung sida state manung sida atopa country da tawba natte state manung sida akoi gi isagi mafam oriba Chochampur sida bu akoi gi yum sing sida bom na pokai ma matamda matam dugi mafam du leiriba administration dugi leader DC SP myam do kai dawra le makoi mathakte action lobirabra legal action lobirabra Kuki gi MLA tara Manipur thugai na ba tawri basida tawri ba makoi tara se chahi ama makhai sujalaktorobani makoi haini ba hari tawni ba tawri makoi gi mathakta party na oiro sarkar na oiro action lokhotpirabra makoi da kaido invite tawdoino assembly yawbiyo la ona yawgidrabani adu makoi kaido invite tawdoino makoi di legal action Laura Dabani Article 164 Clause 2 gi matung ina the Council of Ministers are equally responsible to the Legislative Assembly of the state na laribani aduna Minister amna ngamaga chap manaribani Article 164 Clause 2 gi matung ina adu taragadi minister khoi gi minister Kuki gi MLA tara manung duda minister from party ba yauribani ani yauribani adu di yauriba singdo kaidobi hosibo lokthoktribani minister from dagi chahi ama makhai su chaloktrobani adu di Kuki MLA tara gi legal action Loukhatkadabani khoi first minister from su lokthoi haigadabani makoi gi mathakta akoi na Manipur thugaigadaba mi singdu da thugai khaliba mi singdu da bu akoi na kaidobi nondoino Sidi community amagi wanate irrespective of the any community or caste or creed Makhoidi Manipur thugai gena haira aba pot ado sign tawraga yaur abane adu ni Makhoidi legal action lawgadabani